Akespani Imphal, Wahengbam Washington na pau pajari. Malem sinba thungbada ngasi imagi numit palan tauri. Sahi khudingi me thagi ani suba namaijing numita pangthokpa palan thoramasina mama amagi minungsi thaujal amadi kathokpa boikai khumnabo udli. Manipur dasu Bharat Lanmina sinduna imagi numit ki palan thoram Imphal East Zilagi Litan amasung Tumukong da pangthokre. Litan gi relief camp ta pangthokhiba thoramda Lanmina mama oibising da kudol pot pidunai kai khumnabo udki. Tumukong da pangthokhiba palan thoramdana Lanmina nupi sing da kudon pot pidunai kai khumnabo utpagaloinena nupi singi oiba lemna layeng bagi camp amasu pangthokhi. None jila ta sungasi ayamba sir sing da imagi numit ki palan thoram pangthok nakhi mama oibi sing da kudol pot piba amadi isai nongmai gi thoram na palan nadugi mapung oiba saktam oikhi. Pradhan Mantri Narendra Modi na sabhabati oiduna ngasi New Delhi da leiba mahaki yumda awangba thakki mifam ama pangthokre. Bharat amasung Pakistan gi marakta nongmai kappalemna bagi yana kharba poraklaba matungda mifam adu pangthokhibani. Mifam aduda Ngakchel Mantri Rajnath Singh, Mapal Thoram Mantri Dr. S. Jaishankar, National Security Advisor Ajit Doval, Chief of Defence Staff General Anil Chauhan, Army Chief General Upendra Dwivedi, Navy ki Chief Admiral Dinesh Tripathi, Air Force ki Chief Air Chief Marshal Amarpreet Singh Sharukyaki. Leibak ani ki marakta hayeng makhatana wari sananaba matam thanakre. Maragasida Jammu Kashmir da tamna mahaucha gi punsida hanjilakle hairi ceasefire lauthokraba tungda mafam aduda pamdaba thodok thokpagi pau leitri. Indian Air Force na hairi Operation Sindoor Indian Air Force na niyom chumna madi mai pakna pangthokre. Social media da thagatpa warol amada hai Indian Air Force na Operation sida thamkiba pandam sing mapung phana phangba ngamki. Makata na operation kaya chathariba maramna matam gi oiba akupa I pausing miyam da khangana bohonagani. Miyam na aran ba I pausing thaja bidanaba masung section na laibina basu pawaduna makatari. Laibak sinba thungbada ngasi jati gi technology numit palan tauri. Lising ama samapal marfudrani pan gi numit asida Rajasthan gi Pokhran da nuclear bomb mai pak na changyeng tauki. Technology gi lamda chawkhalakpana laibak asibu chawkhal hanbada lauriba maroiba thodang adabu ningsingba oina numit asi palan tawbani. Palan numit asina ihan hana Bharat na sajaba aircraft Hans 3 launch tawkiba dubusu ningsing hali. Palan numit asiga mari lainana Ngakchel Mantri Rajnath Singh amasung Kendra gi Mantri Kiren Rijiju na laibak asigi miyamgi punsi mahing hena pagal hanaba anauba technology sing chawkhal hanbada chawba thodang lauriba scientist sing engineer sing amasung technician sing gi maphamda ikai khumnaba utli. Numidasika mari lainana Ngakchel Mantri Rajnath Singh na Lucknow da BrahMos Aerospace Integrated and Testing Facility video conferencing gi khutang da hangdokre. Thoramdu da wangang bada mantri na hai BrahMos asi malem gi oina khwaidagi sakti leiba missile sing gi manungda amani. Bharat asing asi di malem da khwaidagi mapangan kan balaibak sing gi manungda ama oire. Mantri na makata na hai Operation Sindoor asi Pakistan gi terrorist infrastructure sing manghan naba amasung miyamda asokapan nanghandana bachathakibani. Adubu Pakistan na Bharat ki miyamda atamnana attack chathabagaloinana laisang sing amangata thokhali. Operation asina Bharat na terrorism gi mayokta lepa achetpa phirep adu utpagaloinana laibak asigi military gi sakti adubusu mayak sengna takli. Punjab ki Rajyapal amasung Chandigarh gi Administrator Gulab Chand Kataria na hairi miyamda masangak thokchanaba training pibaga loinana akanba section tharang lokhatpa haibasi haujiki oina yamnamak maruoiba khongthang amani. Bharat amasung Pakistan gi ungkanabagi phibam gi matangda rajniti dol pumnamaki oiba ngarang pangthokhiba mifam amada Rajyapal na wafam asi phongdokhibani. Mukhyamantri Bhagwant Singh na hairi Punjab asi ngamkhaida leiba raija ama oibana khudong thiba tholaktanaba akanba sexual thorang lokhali. Miss World Pageant ki humbudrani thoisuba edition haunobi matungina Hyderabad ki Gaji Pauli Indoor Stadium da ngarang numidang hawdokre hawdokpagi thoramda Telangana gi tongan ba cultural heritage sing utki
Miss World Organizationꯒꯤ CEO ꯑꯃꯁꯨꯡ Chairperson Julia Morley ꯑꯃꯗꯤ Miss World Kristina Piskova mamangda state anthem ga loinana Mukhyamantri Mantri Revant Reddy na thoram adu hokdokle haina rauthoki pau loijare